Hello guys, ngasi mo anouba video among lakjare ngasi topic jam interesting oiba topic ni ado ngasi topic lokhat turiba topic asina koi history dagi great economic crisis isina koi ki England da kamaina so ali kamaina ohelami haiba pochak to ngasi dina inarni koi previous year question ni ano question do amutang hana mutang paminagi siko ado state the consequences of the great economic crisis or the depression of 1929 to 1939 on England. Akoigi great economic crisis in England da kari fall to ali haiba posini ko hojik nei nganduise ana hanbat matam da akoina yengna mutam question se yeng mutam se da nei nganduise great economic crisis se kari no haiba se hanam tang nei nei se ko akoi hau ni da kanogi great economic crisis se kari no haina yengi se the great economic crisis has kari no have matamda karma matamda thokhi have hanam te yeng se 1929 to 1939 si manung da thokhi ko hai thok matam se koi first world war loi gre first world war loi matung sida koi ki economy any lam khuding makki sinmit lon gi pipam se yamna sil appa matam ni ko matam sida karim da wi have matam da koi gi matam se the industrial revolution se fazana chatna ba hauramnina akoi mode of production se pothok pa se karina puthu e kan machine sisnaraga basic yam yam puthu eba pochang se puthok panina matam se da su akoi gi simit lon se phajat taba dai sel thungi phibam se sok panina moina concept amada poch yamna puthoga di yamna yolaga di yamna profit fangani haibagi idea amada layami ko first world war matung sida asin maram oiraga koi se pothok se yamna puthorpa matung ina akoi sida akoi gi praja sing sida haitare ne leina mi se leiraktraba maramdi akoi gi pothok sing do hanjin sing puthol abani na moina mam sare myam sing do akoi chu consumer makai si chu leiba sing ngamaktaba gi stage ama laeba aduga si lak matam sida akoi overflowing oi haitare ne industrial production sing product मैम से ना सीगी स्टेज से crisis हम थोए सीबो कोई ना great economic crisis कोई को और मतलब जो कोई ना ये मतलब 1929 to 1939 थोए तो का मासे करी की नो है मतलब दा कोई industrial revolution नंबर में आएगा कोई machine न पुथो पगी पोचक सिंग सिना यामम पुथो लाइरे हारिबा मरक सिदा कोई people सिंग सिना लाइयो ngam da bagi stage ni ko sida uncontrolled production of goods ai aduga masi si kana tho lino haibutuni amukan tho liba misak sing jodi hadi crisis am tho ga di madugi hawrapam ko madugi oirakpam am di layamgani na adu kana no ha kan competitive industrial country sing sina neba sumna haibada koigi USA Britain sing ko the western European nation sing sina ni tho liba se adugi stage ne adagi masi akoina hojik yamna main point na indoisina great economic crisis ki or depression gi England da kamaina tawrami England da kari result pi kari fall pi habaduni ko ana akoi gi hojik great economic crisis se thoe great economic crisis se thok pasida point number 1 se thadi England sing sina ko industrial production se lit tawba ngamdre haba si hiding is kari no am kum yeng si makhada industrial production has kari no hagadi industries na koi gi pothok chi puthok turim pothok chi puthoga koi gi market sing sida thagi turim tharaga mangonda yongar matung sida mangonda gi profit lak si moida phangduri ni ko puthok se adugi profit to phangduri ni moida haiba pot se hojikti kaidawe economic crisis thok matam sida di pot se am puthobani na leiba ngamdre प्रजासिंग को लाइबा ngamdrabanina keto puthomni ba mogi mamang thada puthomni ba pot or mamang sahi puthom ba pot to yonba loijingai handak chi mu kamaina puthokani ana chi puthokpa je ngamdrabanina kedawra industry sing sina thabak subagi kano hanthare adi pothok se puthokpa hanthare adudi production to less oire ko mo adagi di demand do nang sai su less oire kari kano laiba ngamaktra miyoba gi laiba gi capacity do loshil ebo ko loshil abanina adagi kedaure and mas yon basi mu phang paisa do phang drabani na my profit to hanthare profit hanthare agadi koi gi industries to profit hanthare ga smart se pick na sar gi ngai di yon ba do sitrabni no hanthare ge ha khara hanthare abani na kari hare England na hanna lit tawramba industries production am lit tawramba do
tauba ngamaktre hamniko industries to hanthare sawa hanthara abina second point dum lai kai England sina moida trade ta industries ta hana monopoly moina torom modo hojiti ngamaktre ha ko British monopoly ising na torom ba trade ta industries to modo marai chai thare ngamaktre kai gino ngamaktre sa ha ko sanam hangbam thoi ko maramdi ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯏꯟꯗꯁꯇ꯭ꯔꯤꯁꯇ ꯄꯨꯊꯣꯛꯑꯝꯕ ꯄꯣꯠꯁꯛꯁꯤꯡꯗꯣ ꯍꯟꯊꯔꯛꯑꯕꯅꯤꯅ ꯃꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯣꯜꯂꯝꯕ ꯃꯥꯔꯀꯦꯠꯁꯤꯡꯗꯁꯨ ꯍꯟꯊꯔꯛꯑꯅꯤꯀꯣ ꯑꯗꯨꯅ ꯍꯟꯊꯔꯛꯑꯕꯅꯤꯅ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯁꯦ ꯁꯣꯛꯆꯤꯜꯂꯛꯑꯒꯗꯤ ꯍꯟꯊꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠꯇꯨꯗ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯔꯝꯕ ꯄꯣꯠꯇꯣ ꯌꯥꯔꯛꯇ꯭ꯔꯦꯗꯅ ꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯟꯊꯔꯛꯏꯁꯦ ꯇ꯭ꯔꯦꯗꯇ ꯍꯟꯊꯔꯛꯑꯕꯅꯤꯅ ꯇ꯭ꯔꯦꯗꯇ ꯍꯟꯊꯔꯛꯑꯕꯅꯤꯅ ꯀꯩꯗꯧꯔꯦ ꯏꯟꯗꯁꯇ꯭ꯔꯤꯁꯇ ꯁꯣꯛꯄ ꯀꯥꯡꯕꯨꯅꯦ ꯏꯟꯗꯁꯇ꯭ꯔꯤ ꯁꯣꯛꯄꯗ ꯑꯩꯈꯣꯏ ꯀꯩꯀꯩ ꯂꯩ ꯏꯟꯗꯁꯇ꯭ꯔꯤꯁꯤꯗ ꯊꯕꯛ ꯇꯧꯕ ꯃꯌꯥꯝ ꯀꯣ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩ ꯄꯣꯏꯟ 3ꯒ 4ꯒꯤꯗ ꯂꯩꯁꯦꯀꯣ ꯊꯕꯛ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯊꯕꯛ ꯇꯧꯕ ꯃꯌꯥꯝꯗꯨꯒꯤ ꯑꯃꯨꯛ ꯏꯐꯦꯛ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤꯁꯤꯅ ꯐꯦꯛꯇ꯭ꯔꯤ ꯑꯣꯅꯔꯁꯤꯡꯗ ꯂꯩꯔꯝꯕꯗꯨꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯐꯦꯛꯇ꯭ꯔꯤꯗꯨ ꯊꯕꯛ ꯁꯨꯕ ꯃꯈꯩꯒꯤ ꯑꯣꯔ ꯁꯨꯅꯤꯡꯕ ꯃꯈꯩꯒꯤ ꯏꯐꯦꯛ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦꯀꯣ ꯑꯍꯥꯟꯕꯗ ꯊꯕꯛꯁꯦ ꯁꯨꯔꯤꯕ ꯀꯥꯡꯕꯨꯒꯤꯗꯣ ꯍꯥꯟꯅ ꯍꯥꯏꯔꯒꯦ ꯍꯥꯏꯗꯤ ꯁꯨꯔꯤꯕ ꯀꯥꯡꯕꯨꯁꯦ ꯃꯣꯏꯁꯦ ꯉꯁꯥꯏꯒꯤ ꯄ꯭ꯔꯗꯛꯁꯟꯗꯣ ꯍꯟꯊꯔꯛꯑꯕꯅꯤꯅ ꯄꯣꯏꯟ ꯅꯝꯕꯔ 4ꯗ ꯍꯥꯏꯔꯤꯁꯦ ꯄꯣꯏꯟ ꯄ꯭ꯔꯗꯛꯁꯟꯗꯣ ꯍꯟꯊꯔꯛꯑꯕꯅꯤꯅ ꯃꯣꯏꯗꯁꯨ ꯄꯩꯁꯥ ꯍꯥꯟꯅ ꯑꯣꯅꯔꯁꯤꯡꯁꯤꯗ ꯌꯥꯝ ꯂꯩꯔꯝꯕ ꯄꯣꯠꯇꯣ ꯍꯧꯖꯤꯛꯇꯤ ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯃꯣꯏꯒꯤꯁꯨ ꯉꯁꯥꯏꯒꯤ ꯋꯥꯀꯔꯁꯤꯡꯗꯨꯗꯁꯨ ꯄꯩꯁꯥꯁꯤ ꯌꯥꯝ ꯍꯟꯊꯔꯕꯅꯤꯅ ꯃꯣꯏꯗꯁꯨ ꯄꯦ ꯀꯠ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥꯁꯦ ꯄꯤꯕꯁꯦ ꯈꯔ ꯍꯟꯊꯔꯛꯑꯦꯕꯀꯣ ꯍꯟꯊꯔꯛꯑꯕꯅꯤꯅ ꯍꯥꯟꯅ ꯅꯣꯔꯃꯦꯜ ꯄꯔꯁꯟ ꯑꯃꯅ ꯐꯪꯉꯝꯕ ꯂꯨꯄꯥ 200 ꯐꯪꯉꯝꯕꯅꯤ ꯈꯜꯂꯁꯦ ꯍꯟꯊꯔꯛꯑꯒꯗꯤ ꯃꯥꯒꯤ ꯅꯣꯡꯃ ꯆꯪꯗꯕ ꯌꯥꯗꯕ ꯄꯣꯠꯁꯛꯗꯨꯁꯨ ꯄꯤꯕꯗ ꯈꯔ ꯋꯥꯅ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯗ ꯅꯠꯇꯅ ꯃꯥꯔꯀꯦꯠꯇꯨꯗꯁꯨ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯐ꯭ꯂꯦꯁꯟ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯀꯤ ꯃꯃꯜ ꯋꯥꯡꯈꯠꯄꯗꯣ ꯑꯗꯨꯁꯨ ꯂꯩꯕꯅꯤꯅ ꯃꯣꯏꯗ ꯍꯥꯟꯅ 200 ꯐꯪꯉꯝꯕ ꯄꯣꯠꯇꯣ 150 ꯈꯛ ꯄꯤꯔꯛꯑꯒꯗꯤ ꯍꯥꯟꯅ ꯄꯣꯠꯀꯤ ꯃꯃꯜ ꯈꯔ ꯅꯣꯔꯃꯦꯜꯗ ꯂꯩꯔꯝꯕꯗꯣ ꯋꯥꯡꯈꯠꯂꯛꯄꯒ ꯄꯦ ꯀꯠ ꯄꯩꯁꯥ ꯁꯦꯂꯔꯤꯗꯨ ꯀꯠ ꯇꯧꯔꯛꯄ ꯀꯥꯟꯗꯗꯤ ꯃꯌꯥꯝꯁꯦ ꯁꯥꯎꯅꯤꯡꯉꯛꯑꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯗ ꯑꯋꯥꯕ ꯊꯦꯡꯅꯔꯦ ꯑꯗꯣ ꯑꯋꯥꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯣꯏꯒꯤ ꯌꯨꯅꯤꯌꯟꯁꯤꯡ ꯁꯦꯝꯃꯒ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟꯁꯤꯡ ꯋꯥꯀꯔꯁ ꯌꯨꯅꯤꯌꯟꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡ ꯃꯌꯥꯝ ꯁꯦꯝꯃꯒ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕ ꯍꯧꯔꯛꯑꯦꯕ ꯑꯩꯈꯣꯏ ꯄꯩꯁꯥ ꯍꯟꯊꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯤꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯑꯦ ꯃꯁꯤꯁꯤꯅ ꯋꯥꯀꯔꯁꯤꯡꯒꯤꯅꯤꯀꯣ ꯑꯗꯒꯤꯗꯤ ꯊꯕꯛ ꯇꯧꯖꯒꯦ ꯍꯥꯏꯕ ꯀꯥꯡꯕꯨꯒꯤꯗꯁꯨ ꯑꯃꯨꯛ ꯑꯋꯥꯕ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯀꯔꯝ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔ ꯂꯣꯏꯈ꯭ꯔꯦ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯑꯥꯔꯃꯤꯗ ꯌꯥꯎꯔꯝꯕ ꯑꯥꯔꯃꯤꯒꯤ ꯐꯦꯛꯇ꯭ꯔꯤꯗꯒ ꯌꯥꯎꯔꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯑꯦꯝꯌꯨꯅꯤꯁꯟ ꯁꯥꯕꯗ ꯀꯩ ꯁꯥꯕꯗ ꯆꯪꯉꯝꯕ ꯃꯤ ꯃꯌꯥꯝꯁꯤꯡꯗꯣ ꯏꯪꯂꯦꯟꯒꯤ ꯃꯌꯥꯝꯁꯤꯡꯗꯣ ꯊꯕꯛ ꯐꯪꯗꯕꯒꯤ ꯁꯃꯁ꯭ꯌꯥ ꯑꯃ ꯊꯣꯛꯑꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗꯒꯤꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯄꯣꯄꯨꯂꯦꯁꯟ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛꯁꯤ ꯁꯨꯝ ꯍꯦꯟꯒꯠꯄ ꯊꯣꯛꯇ꯭ꯔꯥ ꯊꯣꯛꯄꯁꯦ ꯍꯧꯖꯤꯛꯇꯤ ꯀ꯭ꯔꯥꯏꯁꯤꯁꯀꯤ ꯃꯇꯝꯅꯤꯅ ꯊꯕꯛ ꯄꯤꯕꯁꯨ ꯉꯝꯃꯛꯇꯕꯒꯤ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯉꯁꯥꯏꯒꯤ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔꯗꯒꯤ ꯂꯣꯏꯔꯛꯄꯒꯤ ꯁꯣꯜꯖꯔ ꯃꯌꯥꯝꯁꯤꯡ ꯅꯍꯥꯁꯤꯡꯗꯣ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯛꯄꯁꯤꯡ ꯊꯕꯛꯇꯒꯤ ꯇꯧꯕꯁꯤꯡꯗꯣ ꯃꯣꯏꯁꯤ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤꯅ ꯐꯦꯛꯇ꯭ꯔꯤꯁꯤꯡꯁꯤꯗ ꯃꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯑꯁꯥꯝꯗ ꯆꯪꯖꯔꯨꯕꯗꯣ ꯍꯧꯖꯤꯛꯇꯤ ꯉꯝꯃꯛꯇ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯃꯤꯕ ꯁꯤꯆꯨꯋꯦꯁꯟꯗꯨꯅ ꯀ꯭ꯔꯥꯏꯁꯤꯁꯇꯨꯅ ꯑꯗꯨꯅ ꯑꯟꯏꯝꯄ꯭ꯂꯣꯏꯃꯦꯟꯒꯤ ꯔꯦꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯦꯀꯣ ꯃꯇꯝꯁꯤꯗ ꯃꯁꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯦꯛꯇ꯭ꯔꯤ ꯑꯣꯅꯔꯁꯤꯡꯒꯤ ꯑꯗꯒꯤ ꯋꯥꯀꯔꯁꯤꯡꯒꯤ ꯑꯗꯒꯤꯗꯤ ꯌꯨꯠꯁꯤꯡꯒꯤ ꯐꯤꯕꯝꯅꯤ ꯑꯗꯨꯒ ꯁꯣꯝꯁꯤꯅ ꯀꯝꯗꯧꯋꯤ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯪꯂꯦꯟꯁꯤ ꯍꯥꯟꯅꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯂꯝ ꯑꯃ ꯑꯣꯏꯕꯅꯤꯅꯀꯣ ꯄꯣꯏꯟ ꯅꯝꯕꯔ 5ꯇ ꯂꯥꯛꯏꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯂꯝ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯄꯩꯁꯥ ꯁꯥꯟꯗꯣꯛꯄ ꯍꯥꯏꯁꯤꯗꯕꯨ ꯄꯩꯁꯥ ꯄꯥꯏꯗꯕꯗ ꯁꯥꯟꯗꯣꯛꯇꯣꯏꯅꯤ ꯂꯣꯟ ꯄꯤꯔꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯤꯅ ꯏꯪꯂꯦꯟꯁꯤꯡꯁꯤꯅ ꯄꯩꯁꯥ ꯄꯥꯏꯕꯅꯤꯅ ꯂꯣꯟ ꯁꯥꯟꯗꯣꯛꯑꯝꯃꯦꯕ ꯀꯅꯥ ꯑꯟꯗꯔ ꯗꯤꯕꯂꯞ ꯅꯦꯁꯟꯁꯤꯡꯗꯀꯣ ꯈꯔ ꯆꯥꯎꯈꯠꯄ ꯋꯥꯠꯂꯤꯕ ꯃꯐꯝꯁꯤꯡꯗ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥ ꯁꯥꯎꯠ ꯑꯃꯦꯔꯤꯀꯥ ꯑꯦꯁꯤꯌꯥꯁꯤꯡꯗ ꯁꯥꯟꯗꯣꯛꯑꯝꯃꯦ ꯍꯥꯏꯗꯤ ꯋꯥꯔꯜ ꯋꯥꯔꯒꯤ ꯃꯇꯝꯗ ꯃꯃꯥꯡ ꯃꯇꯝꯗ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥꯁꯦ ꯂꯩꯔꯛꯇ꯭ꯔꯕꯅꯤ나 ꯂꯣꯟꯒꯤ ꯏꯟꯇꯔꯦꯁꯁꯦ ꯆꯥꯎꯈꯠꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯉꯝꯃꯛꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯉꯝꯃꯛꯇꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯀꯩ ꯂꯥꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯁꯤꯗꯁꯨ ꯁꯦꯜꯐ ꯔꯟ ꯃꯁꯥꯒꯤ ꯔꯤꯁꯣꯔꯁ ꯂꯩꯖꯕ ꯄꯣꯠꯁꯦ ꯁꯤꯖꯤꯟꯅꯖꯔꯒ ꯃꯣꯏꯁꯦ ꯆꯥꯎꯈꯠꯆꯅꯕ ꯃꯣꯏꯒꯤ ꯗꯤꯕꯂꯞꯃꯦꯟꯒꯤꯗꯃꯛꯇ ꯆꯥꯎꯈꯠꯆꯅꯕ ꯍꯣꯠꯅꯕ ꯁ꯭ꯇꯦꯖ ꯑꯃꯨꯛꯁꯨ ꯌꯧꯔꯛꯑꯦꯕ ꯉꯁꯥꯏꯒꯤ ꯄꯩꯁꯥꯒꯤ ꯃꯇꯥꯡꯁꯤꯗ ꯋꯥꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯐꯣꯔꯦꯟ ꯄꯣꯂꯤꯁꯤꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯁꯤꯗꯁꯨ ꯑꯋꯥꯕ ꯑꯃꯨꯛ ꯊꯦꯡꯅꯔꯛꯑꯦꯕ ꯍꯧꯖꯤꯛꯁꯦ ꯕ꯭ꯔꯤꯇꯦꯟꯁꯤꯡꯁꯦ ꯍꯥꯏꯗꯤ ꯏꯟꯇꯔꯦꯁ ꯂꯣꯟꯗꯣ ꯋꯥꯡꯈꯠꯍꯟꯅꯤꯡꯉꯛꯄꯗꯣ ꯃꯤꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯄꯨꯔꯝꯃꯤꯕ ꯃꯤꯁꯤꯡꯁꯤꯅ ꯈꯔ ꯀꯩꯅꯣ ꯇꯧꯕꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯊꯣꯛꯂꯛꯑꯦ
ꯃꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯌꯧꯔꯛꯄꯁꯤꯗ ꯍꯧꯖꯤꯛꯀꯤ 1939ꯒꯤ ꯃꯇꯝꯁꯤ ꯌꯧꯔꯛꯄ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔ ꯊꯣꯛꯑꯦꯀꯣ ꯑꯗꯣ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔ ꯊꯣꯛꯂꯛꯄꯗꯒꯤꯗꯤ ꯄꯣꯏꯟ ꯅꯝꯕꯔ 6ꯇ ꯍꯥꯏꯁꯦ ꯕ꯭ꯔꯤꯇꯦꯟꯒꯤ ꯏꯟꯗꯁꯇ꯭ꯔꯤꯁꯇꯣ ꯑꯃꯨꯛ ꯐꯒꯠꯂꯛꯑꯦ ꯁꯤꯅꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯐꯒꯠꯂꯝꯕ ꯌꯥꯏ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔꯒꯤ ꯃꯇꯨꯡꯗꯗꯤ ꯌꯥꯝ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯑꯦ ꯕ꯭ꯔꯤꯇꯦꯟꯅ ꯄ꯭ꯔꯗꯛꯁꯟ ꯉꯝꯃꯛꯇ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯇ꯭ꯔꯦꯗꯁꯤꯡꯗꯣ ꯄ꯭ꯔꯗꯛꯁꯟꯗꯣ ꯍꯟꯊꯔꯛꯑꯕꯅꯤꯅ ꯇ꯭ꯔꯦꯗꯁꯤꯡꯗꯣ ꯍꯥꯟꯅ ꯃꯌꯥꯝ ꯂꯩꯔꯝꯕꯗꯣ ꯍꯟꯊꯔꯛꯑꯅꯤ ꯀꯣ ꯈꯛꯇ ꯈꯛꯇ ꯄꯨꯊꯣꯔꯛꯑꯕꯅꯤ나 ꯑꯗꯨꯗꯤ ꯁꯤꯠꯇꯕꯒꯤ ꯃꯣꯏꯗ ꯉꯝꯗꯕꯒꯤ ꯄꯣꯠꯁꯛꯇ ꯂꯥꯛꯑꯕꯅꯤꯅ ꯁꯣꯝꯗꯗꯤ ꯋꯥꯀꯔꯁꯤꯡꯗꯁꯨ ꯄꯩꯁꯥꯗꯣ ꯄꯦ ꯀꯠ ꯇꯧꯔꯛꯄꯒꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯍꯧꯔꯛꯄ ꯑꯟꯏꯝꯄ꯭ꯂꯣꯏꯃꯦꯟ ꯔꯦꯠ ꯋꯥꯡꯉꯛꯄ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯍꯥꯟꯅ ꯂꯣꯟ ꯂꯩꯔꯝꯕꯁꯤꯡꯗꯨꯁꯨ ꯐꯪꯉꯛꯇꯕ ꯂꯩꯔꯛꯄ ꯁ꯭ꯇꯦꯖꯁꯦ ꯁꯨꯝ ꯂꯥꯛꯄꯗꯒꯤ ꯂꯥꯁꯇ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔ ꯌꯧꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯁꯦ ꯈꯔ ꯃꯈꯩ ꯐꯒꯠꯂꯛꯑꯦꯕ ꯀꯃꯥꯏꯅ ꯐꯒꯠꯂꯛꯏꯅꯣ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡꯁꯤꯗ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔ ꯊꯣꯛꯄ ꯍꯥꯏꯁꯤꯗꯕꯨ ꯀꯩ ꯆꯪꯉꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩꯀꯣ ꯑꯗꯒꯤ ꯅꯣꯡꯃꯩꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯁꯤꯡꯀꯣ ꯃꯔꯨꯕꯨ ꯍꯥꯏꯕꯅꯤ ꯈꯪꯗꯦ ꯇꯦꯡꯛꯄꯨ ꯍꯥꯏꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯚꯤꯍꯤꯀꯜꯁꯀꯤ ꯑꯗꯒꯤꯗꯤ ꯑꯥꯔꯃꯤꯁꯤꯡꯒꯤ ꯂꯤꯠꯅꯕ ꯁꯦꯠꯅ ꯆꯥꯅꯕ ꯊꯛꯅꯕ ꯑꯗꯒꯤ ꯍꯤꯡꯅꯕ ꯍꯣꯠꯅꯕꯒꯤ ꯇꯧꯅꯕꯒꯤ ꯑꯗꯒꯤꯗꯤ ꯃꯈꯜ ꯀꯌꯥꯃꯨꯛꯀꯤ ꯊꯣꯛꯂꯛꯄꯅꯤꯅ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡꯗꯣ ꯕꯨꯁ ꯇꯧꯔꯛꯑꯦꯕ ꯑꯃꯨꯛ ꯃꯄꯥꯡꯒꯜ ꯍꯥꯞꯄꯛꯑꯦꯕ ꯍꯥꯏꯗꯤ ꯋꯥꯔꯁꯤꯗ ꯆꯪꯉꯤꯕ ꯄꯣꯠꯆꯝꯁꯤꯡꯁꯤ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯁꯨꯝ ꯇꯧꯗꯨꯅ ꯒ꯭ꯔꯦꯠ ꯏꯀꯅꯣꯃꯤꯛ ꯀ꯭ꯔꯥꯏꯁꯤꯁꯇꯒꯤ ꯀꯟꯈꯤꯑꯅ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯀꯣꯛꯇꯒꯤ overview summary ꯑꯃꯈꯛ ꯌꯦꯡꯁꯤ ꯑꯍꯥꯟꯕ ꯃꯇꯝꯗ ꯒ꯭ꯔꯦꯠ ꯏꯀꯅꯣꯃꯤꯛ ꯀ꯭ꯔꯥꯏꯁꯤꯁꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯦꯆꯤꯟ ꯄ꯭ꯔꯗꯛꯁꯟ ꯇꯧꯕ ꯃꯔꯝꯅ ꯑꯟꯀꯟꯇ꯭ꯔꯣꯜ ꯄ꯭ꯔꯗꯛꯁꯟ ꯑꯣꯐ ꯒꯨꯗꯁꯦ ꯄꯨꯊꯣꯛꯑꯦ ꯑꯟꯀꯟꯇ꯭ꯔꯣꯜ ꯄꯨꯊꯣꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯁꯤꯡꯁꯤꯗꯀꯣ ꯄꯔꯆꯦꯁꯤꯡ ꯄꯋꯥꯔ ꯂꯩꯕꯒꯤ ꯁꯛꯇꯤꯁꯦ ꯍꯟꯊꯔꯛꯑꯦ ꯃꯌꯥꯝ ꯂꯩꯁꯤꯜꯂꯒ ꯁꯝꯅ ꯍꯥꯏꯔ ꯑꯂꯨꯁꯨ ꯅꯨꯡꯇꯤꯒꯤ ꯂꯩꯔꯒ ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯒꯗ꯭ꯔꯣ ꯆꯥꯁꯨ ꯆꯥꯅꯤꯡꯉꯔꯣꯏ ꯑꯗꯒꯤꯗꯤ ꯁꯤꯖꯤꯟꯅꯐꯝꯁꯨ ꯂꯩꯔꯛꯑꯔꯣꯏ ꯁꯤꯁꯤꯒꯤ ꯊꯣꯛꯂꯛꯄ ꯀ꯭ꯔꯥꯏꯁꯤꯁꯇꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯄꯨꯊꯣꯔꯛꯑꯕꯅꯤꯅ ꯍꯦꯛꯇ ꯃꯥꯔꯀꯦꯠꯁꯤꯡꯁꯤꯗ ꯂꯩꯕꯁꯤꯗꯀꯣ ꯃꯊꯥ ꯁꯥꯕꯒꯤ ꯐꯤꯕꯝꯗꯣ ꯌꯧꯔꯛꯑꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄꯨꯊꯣꯛꯏꯕ ꯄꯣꯠꯁꯛꯁꯤꯡꯗꯣ ꯃꯣꯏꯗꯤ ꯄ꯭ꯔꯣꯐꯤꯠ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡꯁꯤꯗ ꯄ꯭ꯔꯣꯐꯤꯠ ꯂꯥꯛꯇꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯅ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯄ꯭ꯔꯗꯛꯁꯟꯗꯣ ꯍꯟꯊꯕ ꯇꯥꯕ ꯃꯔꯝꯗꯤ ꯍꯥꯟꯅꯒꯤ ꯂꯩꯔꯝꯃꯤꯕ ꯄꯣꯠꯇꯣ ꯌꯣꯟꯗ꯭ꯔꯒꯗꯤ ꯑꯀꯣꯟꯕꯁꯤꯡꯗꯣ ꯍꯟꯊꯔꯛꯑꯅꯤꯀꯣ ꯑꯀꯣꯟꯕ ꯁꯥꯕꯁꯤ ꯉꯝꯃꯔꯣꯏ ꯃꯁꯤꯅ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯄ꯭ꯔꯗꯛꯁꯟꯒꯤ ꯀꯩꯅꯣꯒꯤ ꯀꯟꯁꯤꯀ꯭ꯋꯦꯟꯁꯦꯁ ꯑꯃꯅꯤꯀꯣ ꯏꯪꯂꯦꯟꯗ ꯑꯗꯨꯅ ꯄ꯭ꯔꯗꯛꯁꯟꯗꯣ ꯍꯟꯊꯔꯛꯑꯅꯤ ꯄ꯭ꯔꯗꯛꯁꯟ ꯍꯟꯊꯔꯛꯑꯒꯗꯤ ꯃꯥꯏ ꯇ꯭ꯔꯦꯗ ꯅꯦꯠꯋꯥꯔꯛ ꯏꯟꯗꯁꯇ꯭ꯔꯤꯁ ꯃꯌꯥꯝꯁꯤꯡꯗꯣ ꯇꯞꯅ ꯃꯔꯥꯏ ꯆꯥꯏꯊꯔꯛꯑꯅꯤ ꯍꯥꯟꯅ ꯂꯩꯔꯝꯕꯁꯤꯡꯗꯣ ꯃꯔꯥꯏ ꯆꯥꯏꯊꯔꯛꯄ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯀꯔꯁꯤꯡꯁꯤꯗ ꯄꯩꯁꯥꯁꯦ ꯄꯤꯕ ꯍꯟꯊꯔꯛꯑꯗꯣꯏꯅꯤ ꯀꯔꯤ ꯃꯔꯝꯗ ꯍꯟꯊꯗꯣꯏꯕ ꯄꯩꯁꯥꯁꯨ ꯁꯣꯝꯗ ꯄ꯭ꯔꯣꯐꯤꯠ ꯌꯥꯝ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯀꯔꯁꯤꯡꯁꯨ ꯈꯔ ꯍꯟꯊꯕꯤꯒꯦ ꯍꯥꯏꯅ ꯍꯟꯊꯕꯒꯤ ꯁ꯭ꯇꯦꯖ ꯑꯃ ꯌꯧꯔꯛꯑꯅꯤ ꯑꯗꯨ ꯄꯩꯁꯥ ꯍꯟꯊꯔꯕ ꯍꯥꯏꯁꯦ ꯍꯥꯟꯅꯗꯒꯤ ꯐꯪꯉꯝꯕ ꯄꯩꯁꯥꯗꯨꯗ ꯍꯟꯊꯕ ꯍꯥꯏꯁꯤꯕꯨ ꯃꯤ ꯁꯥꯎꯅꯤꯡꯉꯣꯏꯗ꯭ꯔꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯄꯩꯁꯥꯁꯦ ꯁꯣꯝꯗ ꯃꯤ ꯂꯧꯅꯕꯒꯤ ꯐꯦꯛꯇ꯭ꯔꯤꯁꯦ ꯃꯤ ꯂꯧꯅꯕꯒꯤ ꯄꯩꯁꯥꯁꯦ ꯂꯩꯔꯛꯑꯔꯣꯏꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯋꯦꯖꯦꯁ ꯄꯤꯕ ꯐꯥꯎꯗ ꯐꯖꯅ ꯄꯤꯗ꯭ꯔꯤꯉꯩꯗ ꯃꯤ ꯀꯃꯥꯏꯅ ꯑꯅꯧꯕ ꯑꯃꯨꯛ ꯂꯧꯔꯛꯇꯣꯏꯅꯣ ꯑꯗꯨꯅ ꯑꯟꯏꯝꯄ꯭ꯂꯣꯏꯃꯦꯟ ꯔꯦꯠꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯑꯇꯣꯞꯄꯗ ꯃꯣꯏꯅ ꯂꯣꯟꯒ ꯄꯤꯊꯣꯛꯎꯕ ꯑꯇꯣꯞꯄ ꯅꯦꯁꯟꯁꯤꯡꯗ ꯄꯤꯔꯨꯕꯁꯤꯡꯁꯦ ꯀꯩꯗꯧꯔꯛꯄ ꯐꯪꯉꯛꯇꯕꯒꯤ ꯃꯣꯏꯗ ꯑꯃꯨꯛ ꯑꯋꯥꯕ ꯑꯃꯨꯛ ꯂꯩꯔꯛꯑꯦꯀꯣ ꯏꯟꯇꯔꯦꯁꯁꯦ ꯐꯪꯉꯛꯇꯕꯒꯤ ꯑꯋꯥꯕ ꯂꯩꯔꯦ ꯑꯗꯨꯅ ꯏꯟꯇꯔꯦꯁ ꯐꯪꯉꯛꯇ꯭ꯔꯦ ꯑꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯋꯥꯅ ꯂꯥꯛꯄꯁꯤꯗ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔ ꯌꯧꯔꯛꯄꯗꯒꯤ ꯃꯣꯏ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡꯁꯤꯗ ꯕꯨꯛ ꯑꯃ ꯇꯧꯔꯦ ꯆꯥꯎꯈꯠꯂꯛꯈ꯭ꯔꯦꯀꯣ ꯑꯗꯣ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕ ꯌꯥꯕ ꯑꯩꯒꯤ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥꯗꯗꯤꯀꯣ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯏꯁꯇ꯭ꯔꯥꯇꯦꯖꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯋꯥꯀꯔ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤꯗꯤ ꯑꯣꯅꯔꯁꯤꯡꯅꯕꯨ ꯑꯣꯏꯔꯣ ꯑꯣꯅꯔꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯗꯥꯏꯕꯔꯁꯤꯐꯥꯏ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯐꯦꯛꯇ꯭ꯔꯤꯕꯨ ꯑꯣꯏꯔꯣ ꯏꯟꯗꯁꯇ꯭ꯔꯤꯁꯕꯨ ꯑꯣꯏꯔꯣ ꯃꯥꯒꯤ ꯁꯣꯔꯁ ꯑꯣꯐ ꯏꯟꯀꯝꯁꯨ ꯗꯥꯏꯕꯔꯁꯤꯐꯥꯏ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯗꯥꯏꯕꯔꯁꯤꯐꯥꯏ ꯇꯧꯔꯒꯗꯤ ꯑꯦꯅꯤ ꯁꯝꯇꯥꯏꯝꯁ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯑꯃꯗꯨꯅ ꯅꯝꯗ꯭ꯔꯒꯁꯨ ꯑꯃꯅ ꯆꯤꯈꯠꯂꯛꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯌꯦꯅ ꯑꯩꯅ ꯈꯜꯂꯦ ꯑꯗꯨꯒ ꯋꯥꯀꯔꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯣꯏꯒꯤ ꯐꯪꯉꯛꯏꯕ ꯁꯦꯂꯔꯤꯁꯤꯡꯁꯨ ꯃꯣꯏꯒꯤ ꯏꯟꯁꯨꯔꯦꯟꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯨꯝꯕꯁꯨ ꯌꯥꯎꯁꯜꯂꯒ ꯑꯦꯅꯤ ꯑꯟꯐꯣꯔꯆꯨꯅꯦꯠ ꯏꯟꯁꯤꯗꯦꯟꯇ ꯍꯦꯛꯇ ꯃꯣꯏꯗ ꯀꯔꯤ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏꯅꯕꯒꯤꯀꯣ ꯇꯨꯡꯒꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯃꯤ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯂꯥꯛꯄ ꯚꯤꯗꯤꯑꯣꯁꯤꯡꯁꯤꯗ ꯃꯤꯠꯌꯦꯡ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯁꯦꯛꯁꯟ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯨꯝ ꯑꯥꯏꯗꯤꯌꯥꯁꯤꯡꯒꯨꯝꯕ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯞꯄꯤꯔꯝꯃꯨ ꯃꯊꯪꯒꯤ ꯅꯩꯅꯅꯕꯒꯤ ꯑꯗꯒꯤ ꯀꯔꯤ ꯑꯥꯏꯗꯤꯌꯥꯁꯤꯡ ꯂꯩꯕ ꯑꯗꯒꯤ ꯅꯩꯅꯔꯤꯕ ꯄꯣꯠꯁꯤꯗ ꯀꯔꯤ ꯌꯥꯎꯅꯤꯡꯕ ꯍꯥꯞꯅꯤꯡꯕ ꯀꯩꯅꯣ ꯂꯩꯕ ꯄꯣꯠꯇꯣ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯥꯗꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯦꯛꯁꯟꯁꯤ ꯑꯃꯨꯛ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯕꯗꯤ ꯃꯊꯪ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯥꯏꯀꯣꯟꯗ ꯑꯃꯨꯛ ꯅꯝꯕꯤꯔꯒ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯌꯦꯡꯕꯤꯅꯕ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯕꯥꯏ ꯕꯥꯏ ꯌꯥꯏꯐꯔꯦ
Jai Hind.